Ngasisu mahausaagumna Sanalebag Story Collection na mayamgidamakta nungairaba wari ama puduna lakjare wari asigi mamingna masa yaudaba imung wari asibu ibirakbana isan mi manga hauzik mayamgi mafamda wari asi kudol tamzari mayam punna taminarsi Amubi yamna sel paiba imungi mau amani Manipok makubok amata leitre mapure basu yamna ngana leikidre masa ahumni nupa ama nupi ani pui nupa na atombani masa sing loina pakhang leisabi phare masa sing wakhal kyan loksing leiba ngaktani masa sing asigi phibam asida yaholakpada amubi kana amatagi mateng lawrapte masana loina hotnarakpani mapure bagi maral mathumsu watana thambirami adugi su mathakta masana maril khaba nupi oirakpagi Pumnamak asing ngamnaba hotnabani ngamsu ngami Nauna lukra oibagi awaba samaski minok amadi migi miyang sanglakpa ase masigi mayam asi khanglaga masasing asi yoglakpada thamoidi aduki matik kansingkre masana maril khaba oibanara mangaksu adum chawba nupini masimakna ahal laman thaoidaba nupidi natte Jangda lainasi henjilakladi aini hena saruk tara hena henjilakani haiba midani Hauzikti masa singsu loina chawre machanupi ani ina kaira khunba imungda awung awun chawna tamduna luhongi adudagi makhoi gi thokpa saharda yum hungatuna magi nupaga laikre khun asida lakpade chahi gi manungda amuk khaktani haiba phawi yai amubi gi masa nupa atomba asisu nupi thire adubu mayam asidagi mana khara khetnare Tomthengi nupigi mamingna thaba kawi thabadi mama lukrabina yokpa yamna maraibak thiraba nupi masani lu kokpada len tasinba haibaduni aduk yamna wana leiriba thabagi punsira laibak hena thiribana mama adusu leikidabadagi tomthinna mabu puraktuna yum asida thamkhibani luhongbasu yamna chawna hongkhide masida amubi kaisu khande magi oina silthum wate maram asina ahenba awunpot darkar oide Masana purakpani haina harau-harauna mamabu loksili mama mapa pupang sude haina nongmata sungang luba taude mahak sungan na imungi mioi pumba kainaraba nupi amani masina mahak madugi chaina phasina khangi mana wakiba mayam ada atopa kanagumba amadadi tahanba mahak pamde asuk yamna maraibak thiduna ta laiba thabagi punsira mapuraiba manemgi minungsi phangbasa mahakidi yamna tangba khudol amani Adubu masi kuina sangna tamlamdre Thaba magi maithungda nokliba minok ase kuina sangna noo haina tamlamdre Luhongkiba phanayamna kuire chahi kaya lansilaklabani adubu hauzik phawba thaba amadi tomthen masa yaudri Nupibu oirabasu nupabu oirabasu macha amatang yaurabadi haiduna khun khudingi lai khurumle amaiba kaya amasu tanaduna yenglabani adubu hauzik phawba macha amata udri Hanadi amubi kaisu khande angang phana oiri haina khalambani adubu asum chahi yamsilakba tauriba angang phangnaba haidana hotnariba mayam asina ikan kanadabagi masak ama urakba asida amubi wakhanda khara piksilai magide masanupa ama khaktani mangba yaba natte maram asina amubi hana mamauda ulamba maong matawada khara tayonare mamauda inthinungaina kaukhidre tomthinda atopa nupi ama thinaba kanna itatatana haire Hana khara lona thupna hairambani haujikti thabagi mangdasu adumak haire thaba kaidi upaile adumak kaplaga haurakpa punsili haujiksu kaplaga khangba natana mahaki upai leite nupi amatana mama haiba mingtholasi pamdaba haunade isana ima haina kaurakpada waramba sauramba pumba koklibani adubu asumna masa uba phangdringagi chaina mathagasida mangonda manemna piramba mino thaujal Pumnamakado manemna amukhana pikhitre mahangnasu piyu haiduna taktre aduga amuksu magi mamang maktada magi nupabu atopa nupi amaga luhongnaba wa kaya ama hairi asida karamba nupi oibi amagi thamoinano tasengba amakpa yaudaba minok noklaga hingba ngamgadawriba ase ayuki matamni mangbol aduda amubi phamduna leiriba machanupada wa kaya ama hairi aina hairi se Wakhando munna amukta khallune nangbo sagai se nangi babagini aisu phana yamnadi yenglidana adubu yadre asukui ba si oidraga oirakpa haunade
Kanadi, Chahili Silaga, Awabo Oinabani. Aduna nang, Imana Haribawasi Yaro. Tomthin Mamana Haribawado, Yani Yari, Karimata Kumde. Juri that Hariba lay singdo, Makong Singdoli. Karani ama pairaga makong kabuk yanbudam no sutawi, amubi makatana. Nang boy na Haribawasibu, Tariro, ha, Mina Nanglasu. Mana asita the Badona, Tasina the Bidelane. Nang Bukamina Tauduno Wani Ibungo. Tomtin Karisu Kumde, Mana Tauribadu, Tafum Topa at the Maktauragale. Amubi Masanu Pabo Hanjin Kaurapada, Kumlakta Badudagi, Makola do Yamna Yakna, Kanko Kore. Ibunga! Tomtin, Kampre Kangi. Jumnasum Tabak Daurum Badagi, Lingjum Anita Patninkali, Aduga Ingak Pasafamda, Mama the Yingduna. Kangini Manubo, Jumnako Viadro, Kanam the Manapong Dubani. Asi Hairaga Tawa Isa Sadana, Magitauriba Tabak Adu Amukdokre, Amubi, Hanjin Nahiri. Jumna Kaurika the Kumbra Nangbo. To Asiamu Manapang Bagima on the lake river. Kamina to Habano. Ha! Kapaito Habanoba. Kaino to the Boasiwima. Tomtin Tauriba Tabado, Adumak Tauraga Hirapani. Amubi, Hanna Hiri. Ainangas hiding Angli Boas in Ankarini Haina Kangi. How's it the Nana Hangli Bohangadubo? Ha! Masi, Kain Mantorisibo, Ibunga. Nango Imana Habawasi Sunta Hektan in the Braba. Ha! Nang Taridro. Tomtin Tabuk Suramba to Leplaga, Mamata Yingdun Hari. Iman Haribuado. Lamboy with a sunset vision bucket Germany. Aina Lamboy Mane. Aduga Imagi Wadana Sunset. Ay Samseto, Kedawine. Kana from Lady. Kanano Masam Hogumio, Mother Hiruso. Engon the Gunner. Ya the Bayarine. Sibu Pagiro. Ha! Pagina Trade, Adubuka Noima. Ibonganang, Nupi Matina Batosi. Handaki Tomtin Mamaida, Kangon Kalaka Yinglapada, Taba Adu Tumina, Ubigi Maning the Leplagalami, Mangati Hagate, Maruluk Taragalabani, Mamagi wa Adu the Mahak, Machin Kungi Haiduna Yanglapani, Adubu, Tabagi Mamang the Mahak, Adugumbo Wari Emasananing the Duna, Tumina Lakre, Tabana Ima, Kayin Sang Tongaino. Amubi Taba the Hypet Yengi, Aduga Wadi Gangda, Mamai Edulay Tolaga to Mina Lakre. Taba Manina Karimata Kumlaktaba Aduda, Hina Mapuni Nungsire. Mamana Kumdraba Aduda, Domtina Oina Hari. Ngarangi Shubum Doirolo, Ayeduzani. Taba Mang Adunam Naga Jankre. Amubi Sunungai Badinate, Adubo, Nungai Taba Adudagi Masu. Masu Pangning Bagilang Taknaba Aduna Hena Henkre. Aduna, Masanupa the Takbalipte. Nang na yadra sunya, ay dinupi ama hainerani. Nang nangambra ay nangambra, yung nabatari dana nang. Tomtin tawa isa sadana. Hoida, nupi haiba haida ba dudi imagi wani, tongning ba tawgiyo. Luhong bagi borse, ay oy bangamloy. Imana luhong bayam na pamlaga, imana dum hongbiyo, ay karisyo haijaroy. Hai, thorabigi masa, nang hatlura nang. Asi hairaga, makong dutong pinan at ulog thuglaga, masana pa thomlay. Tomtin Noglaga, Mamma Lang Liba Pinado, Bandana Basung Tui, Amubi, Makatana. Asuk Yana Masok Mapak Naidaba, Mina Nangwada, Tawai Usitan Nang, how's your heart killing Mawana? Asi Hiraga Masan Padutanari, Tomtin Suchili, Somda, Downariba Punamak, Imung the Labor Taba, Loinatai. Iromba Tangnaba Alu Adu Kena, Mapi Ado, Tup Taragli. Makut Aduna Pat Nalaga Tui, Makodi Tokti. Ngay hak lai raga Tomtin ada, Jaksang da Changle. Taba, Katang Sauraga Pak Taraga Leba Aduda, Suk Yeng dana Hari. Alu Ketpado, Adugam Tam the Kiri the Bukagino, Warabo, Ayoni Kipuro. Asi Hiraga, Makut Makong Ham the Bugi Choliba Adu, Mana Pariba Padi at Nate Tui. Taba Kari Sukum dana Leba Aduda, Tauramiba Taba Adulo Shilaga, Taba the Yeng Laga. Kidorugi Wani Nambo, Taba Puk Hogoli. Alu Ketpa adu loiraduna, Fazana Samtoga, Iromba Putnaba Tauri. Magi Maong Aduda, Tomtin Su, Karalutana Yengi. Tabana Susut Amuktarapa Aduda, Kaplibani Haiba Kangle. Adudagi Masu, Atapa Makonda, Luthaba Konpam da Hari. Imanang Haki Pangang the Ngang Badubu, Nana Wow in a Tarigino. The Haki Pangang in Hanakando, Kakunuse.
ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦꯕ ꯅꯪꯅ ꯀꯞꯄꯗꯣ ꯊꯕꯥ ꯀꯩꯁꯨ ꯍꯥꯏꯗꯦ ꯀꯞꯄ ꯇꯣꯛꯑꯁꯦ ꯃꯥꯅ ꯐꯅ ꯍꯥꯏꯔꯁꯨ ꯑꯩꯅ ꯊꯕꯛꯇꯣ ꯌꯥꯗꯦ ꯌꯥꯝꯅ ꯑꯉꯥꯡ ꯃꯆꯥ ꯇꯥꯕ ꯊꯕꯛꯅꯦ ꯑꯗꯣ ꯑꯩꯁꯨ ꯏꯆꯥ ꯎꯅꯤꯡꯉꯦ ꯏꯆꯥ ꯌꯥꯎꯗꯕ ꯑꯁꯤꯕꯨ ꯀꯅꯥꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯁꯥꯒꯩ ꯑꯁꯤꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯑꯃ ꯑꯣꯏꯅꯤꯡꯉꯦ ꯏꯆꯥꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯕꯗꯣ ꯑꯩꯁꯨ ꯇꯥꯅꯤꯡ ꯏꯆꯥ ꯌꯥꯎꯗꯅ ꯂꯩꯕ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕ ꯊꯕꯛꯂꯣ ꯑꯩꯁꯨ ꯋꯥꯔꯤꯕꯅꯦ ꯏꯆꯥ ꯌꯥꯎꯗꯕꯁꯦ ꯑꯩꯁꯨ ꯋꯥꯏꯒꯦ ꯑꯩꯁꯨ ꯏꯆꯥ ꯄꯥꯝꯃꯦ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤꯁꯨꯅꯦ ꯌꯥꯝꯅ ꯇꯥꯡꯕ ꯃꯅꯤ ꯑꯃ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯃꯅꯤ ꯑꯇꯥꯡꯕ ꯄꯣꯠꯄꯨ ꯇꯔꯥꯏ ꯇꯔꯥꯏ ꯍꯦꯛꯇ ꯐꯪꯕ ꯍꯧꯅꯕ꯭ꯔꯣ ꯏꯁꯣꯔ ꯕꯥꯁꯨ ꯌꯥꯝꯅ ꯐꯠꯇꯦ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯕ ꯆꯩꯅꯥ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯏꯐꯝꯗ ꯀꯔꯤꯒꯤ ꯄꯤꯕꯤꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯩꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯄꯥꯞ ꯆꯦꯟꯕ ꯊꯕꯛ ꯑꯃ ꯇꯧꯔꯨꯔꯕꯅꯣ ꯑꯋꯥꯕ ꯌꯥꯎꯗ꯭ꯔꯗꯤ ꯄꯨꯟꯁꯤꯒꯤ ꯃꯍꯥꯎ ꯈꯪꯕ ꯍꯧꯅꯗꯦꯅꯦ ꯑꯉꯥꯎꯕꯤ ꯏꯃꯥꯅ ꯉꯥꯏꯍꯥꯛꯀꯤ ꯄꯪꯍꯥꯏꯗ ꯍꯥꯏꯕꯗꯨꯒꯤ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ ꯏꯃꯥꯁꯦ ꯑꯩꯉꯣꯟꯗꯁꯨ ꯀꯧꯗꯦ ꯑꯩꯅ ꯀꯧꯕꯁꯨ ꯐꯖꯅ ꯈꯨꯝꯕꯤꯗꯦ ꯁꯤꯗ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗꯦꯌꯦ ꯏꯃꯥꯒꯤ ꯋꯥꯕ ꯅꯪꯅꯗ ꯄꯪꯀꯧꯗ ꯀꯧꯁꯤꯜꯂꯨ ꯃꯥꯅ ꯀꯧꯔꯛꯇ꯭ꯔꯁꯨ ꯅꯪꯅ ꯀꯧꯔꯗꯤ ꯑꯗꯨꯃꯛ ꯀꯧꯅꯔꯗꯧꯅꯤ ꯅꯪꯅꯁꯨ ꯀꯧꯗ ꯃꯥꯅꯁꯨ ꯀꯧꯗ ꯀꯧꯅꯗꯕꯤ ꯁꯨꯝ ꯂꯩꯔꯗꯤ ꯁꯨꯡꯀꯧ ꯀꯧꯅꯈꯤꯗꯕ ꯇꯥꯔꯦ ꯑꯗꯨꯅꯅꯦ ꯅꯪ ꯀꯩꯝꯇ ꯈꯜꯂꯨꯅꯨ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨꯁꯨ ꯑꯃꯨꯕꯤ ꯂꯣꯏꯅ ꯇꯥꯔꯦ ꯑꯗꯨꯒ ꯃꯍꯥꯛ ꯁꯥꯒꯩ ꯑꯁꯤꯒꯤ ꯏ ꯑꯃ ꯄꯥꯝꯕꯒꯤ ꯃꯌꯥꯏꯅ ꯃꯔꯥꯏꯕꯛ ꯊꯤꯗꯨꯅꯇ ꯂꯥꯛꯂꯕꯤ ꯃꯥꯒꯤ ꯃꯃꯧ ꯑꯁꯤꯗ ꯃꯥꯅ ꯄꯤꯔꯤꯕ ꯆꯩꯅꯥ ꯑꯁꯦ ꯃꯍꯥꯛ ꯍꯦꯟꯖꯤꯟꯅ ꯈꯜꯂꯨꯗ꯭ꯔꯦ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯇꯣꯝꯊꯤꯟꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯔꯦ ꯏꯃꯥ ꯈꯨꯟꯖꯥꯎꯒꯤ ꯑꯗꯨꯝ ꯆꯥꯂꯩꯃꯅ ꯃꯥꯏꯕ ꯑꯃꯒꯤ ꯋꯥ ꯍꯥꯏꯔꯤ ꯌꯥꯝꯅ ꯍꯩ ꯍꯥꯏ ꯑꯗꯨ ꯑꯝꯇ ꯇꯥꯟꯅꯁꯤ ꯑꯃꯨꯕꯤ ꯏꯇꯨꯛ ꯇꯨꯛꯊꯅ ꯐꯝꯂꯝꯕꯅꯤ ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯃꯁꯥꯒꯗꯨ ꯂꯣꯏꯅ ꯇꯦꯛꯈꯠꯂꯒ ꯍꯥ ꯀꯗꯥꯏꯗꯒꯤꯅꯤ ꯍꯥꯏꯒꯦ ꯀꯌꯥꯝ ꯍꯩꯕꯅꯣ ꯍꯩꯕꯩ ꯋꯥꯗꯤ ꯃꯣꯏ ꯂꯩꯀꯥꯏꯗ ꯃꯥꯁꯦ ꯑꯗꯨꯝ ꯃꯁꯛ ꯈꯪꯂꯕꯖꯥꯠꯅꯤ ꯑꯗꯨꯗ ꯑꯝꯇ ꯌꯦꯡꯊꯣꯛꯁꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯔꯣꯏ ꯉꯥꯏꯈꯣꯗ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨ ꯐꯖꯅ ꯑꯝꯇ ꯈꯟꯅꯈꯤꯁꯤ ꯍꯦꯛꯇ ꯇꯍꯥ ꯇꯍꯥ ꯇꯧꯒꯨꯝꯁꯤ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯃꯤꯡꯕꯨ ꯀꯔꯤ ꯀꯧꯏ ꯍꯥꯏꯒꯦ ꯑꯃꯥꯏꯕ ꯂꯥꯛꯄ ꯀꯧꯏ ꯑꯦ ꯑꯗꯨꯗꯤ ꯃꯃꯥꯡꯗ ꯌꯦꯡꯈ꯭ꯔꯗꯨꯗꯤ ꯃꯃꯥꯡꯗ ꯌꯦꯡꯈꯤꯕ ꯑꯗꯨꯒ ꯃꯥꯟꯅꯗꯦ ꯏꯃꯥ ꯁꯤꯅ ꯑꯃꯅꯤ ꯌꯥꯝꯅ ꯍꯩꯕ ꯑꯃꯥꯏꯕꯅꯤ ꯀꯌꯥ ꯌꯥꯝꯅ ꯍꯦꯟꯒꯦ ꯍꯥꯏꯁꯤꯕꯣ ꯇꯣꯝꯊꯤꯟ ꯃꯈꯨꯠ ꯃꯁꯥꯒ ꯇꯧꯔꯒ ꯇꯥꯛꯂꯤ ꯁꯦ ꯀꯌꯥꯝ ꯌꯥꯝꯅ ꯍꯩꯒꯦ ꯍꯥꯏꯕꯅꯤ ꯏꯃꯥ ꯆꯍꯤ 7 ꯍꯦꯟꯅ ꯃꯆꯥ ꯌꯥꯎꯔꯛꯇ꯭ꯔꯕ ꯃꯇꯩ ꯃꯅꯥꯎꯁꯦ ꯃꯆꯥꯅꯨꯄꯥ ꯅꯨꯄꯤ ꯍꯦꯛꯇ ꯐꯩꯕꯣꯛ ꯄꯣꯛꯍꯜꯂꯤꯅꯤ ꯑꯗꯨꯗꯒꯤ ꯃꯆꯥꯅꯨꯄꯥ ꯄꯣꯛꯇꯕꯁꯦ ꯃꯥꯅ ꯁꯣꯟꯕ ꯂꯐꯣꯏ ꯑꯃ ꯆꯥꯔꯨꯕꯗꯒꯤ ꯃꯆꯥꯅꯨꯄꯥ ꯄꯣꯛꯈꯤꯕꯁꯦ ꯏꯃꯨꯡ 10ꯒꯤ ꯃꯊꯛꯅꯤ ꯅꯪꯕꯨ ꯈꯪꯕ꯭ꯔꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯈꯪꯂꯒ ꯍꯥꯏꯔꯤꯕꯗꯨꯕꯨ ꯈꯪꯗꯦ ꯃꯤꯅ ꯍꯥꯏꯔꯛꯄꯅꯦ ꯑꯗꯣ ꯍꯩꯕꯗꯤ ꯌꯥꯝꯅ ꯍꯦꯛ ꯍꯩ ꯍꯥꯏꯌꯦ ꯑꯝꯇ ꯌꯦꯡꯉꯨꯁꯤ ꯃꯉꯣꯟꯗ ꯌꯦꯡꯂꯗꯤ ꯊꯕꯛꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯔꯣꯏ ꯌꯥꯝꯅ ꯍꯩꯕ ꯑꯃꯥꯏꯕꯅꯤꯅ ꯍꯥꯏꯌꯦ ꯃꯤꯅ ꯍꯣꯏ ꯌꯦꯡꯂꯁꯤ ꯍꯦ ꯏꯁꯣꯔ ꯏꯕꯨꯡꯉꯣ ꯍꯟꯗꯛꯀꯤ ꯑꯁꯤꯗꯤ ꯃꯥꯏ ꯄꯥꯛꯄꯗ ꯑꯣꯏꯍꯟꯕꯤꯌꯨꯀꯣ ꯑꯗꯣ ꯏꯃꯥ ꯀꯩꯗꯧꯉꯩ ꯌꯦꯡꯁꯤ ꯍꯥꯏꯅꯣ ꯉꯁꯤ ꯍꯦꯛꯇ ꯆꯠꯂꯒ ꯌꯦꯡꯉꯨꯔꯁꯤꯔꯥ ꯃꯆꯥꯒꯤ ꯌꯥꯝꯅ ꯇꯍꯥ-ꯇꯍꯥꯕ ꯃꯇꯧ ꯑꯗꯨꯗ ꯃꯃꯥꯅ ꯆꯩꯍꯜꯂꯛꯏ ꯍꯥꯏ ꯑꯗꯨ ꯌꯥꯝꯅ ꯈꯠꯂꯤ ꯀꯩꯒꯤꯅꯣ ꯃꯤꯁꯨ ꯃꯊꯧ ꯆꯤꯟꯕ ꯍꯥꯏꯕ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯗꯨꯅ ꯍꯥꯟꯅ ꯄꯥꯎ ꯐꯥꯎꯔꯒ ꯆꯠꯇꯕ ꯌꯥꯔꯣꯏ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯃꯤꯠ ꯊꯕꯥꯟ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯆꯠꯀꯗꯕꯅꯤ ꯍꯦꯛꯇ ꯍꯥꯊꯨ-ꯍꯥꯊꯨ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯈꯪꯂꯕ꯭ꯔꯣ ꯍꯟꯗꯛꯀꯤ ꯑꯁꯤꯗꯤ ꯁꯣꯏꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯗ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥ ꯄꯨꯝꯕ ꯍꯪꯉꯤ ꯀꯅꯥ ꯑꯃꯠꯇꯅ ꯐꯠꯇꯦ ꯍꯥꯏꯕ ꯑꯁꯤ ꯇꯥꯗ꯭ꯔꯤ ꯃꯥꯅꯕꯨ ꯇꯧꯔꯕꯗꯤ ꯐꯩ ꯂꯣꯏꯅ ꯍꯥꯏꯕ ꯑꯁꯤ ꯈꯛꯇꯅꯤ ꯃꯈꯣꯏꯅ ꯇꯥꯕ ꯐꯪꯂꯤꯕ ꯑꯁꯤ ꯑꯁꯨꯝꯅ ꯃꯥꯏꯕ ꯑꯗꯨ ꯎꯅꯗꯨꯅ ꯊꯕꯥ ꯄꯨꯔꯛꯂꯒ ꯀꯔꯤ ꯅꯨꯃꯤꯠꯇ ꯂꯥꯛꯄ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤ ꯃꯈꯣꯏꯅ ꯅꯨꯃꯤꯠ ꯊꯕꯥꯟ ꯌꯦꯡꯂꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯛꯎ ꯍꯥꯏꯕ ꯅꯨꯃꯤꯠ ꯂꯥꯛꯅꯕ ꯁꯦꯝ ꯁꯥꯔꯤ ꯉꯁꯤ ꯑꯁꯤꯅꯤ ꯑꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯆꯠꯀꯗꯕ ꯅꯨꯃꯤꯠ ꯑꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯆꯠꯀꯗꯕꯅꯤ ꯃꯁꯤ ꯑꯃꯨꯕꯤ ꯍꯣꯏꯒꯤ ꯑꯔꯣꯏꯕ ꯊꯥꯖꯕ ꯑꯃꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯊꯕꯥ ꯑꯃꯗꯤ ꯇꯣꯝꯊꯤꯟꯒꯤꯁꯨ ꯌꯥꯝꯅ ꯂꯨꯕ ꯆꯥꯡꯌꯦꯡ ꯑꯃꯒ ꯆꯞ ꯃꯥꯟꯅꯩ ꯊꯕꯥ ꯊꯥꯖꯕ ꯑꯃ ꯏꯋꯥꯠ ꯋꯥꯠꯂꯤ ꯃꯅꯦꯝꯅ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯁꯨ ꯐꯪꯂꯅꯤ ꯍꯥꯏꯗꯨꯅ ꯂꯥꯡꯂꯤꯕ ꯃꯌꯥꯝ ꯑꯁꯦ ꯑꯃꯨꯛ ꯄꯤꯗ꯭ꯔꯕꯗꯤ
ꯍꯥꯟꯅꯗꯧꯅ ꯇꯧꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯃꯄꯨꯛꯅꯤꯡ ꯑꯗꯨꯁꯨ ꯇꯅꯤꯛ ꯇꯅꯤꯛ ꯂꯥꯎꯔꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯃꯥꯏꯕꯒꯤ ꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯃꯈꯣꯏꯅ ꯌꯨꯝꯗ ꯂꯥꯛꯄꯗ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯦꯞꯂꯒ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯀꯧꯏ꯫ ꯑꯣꯖꯥ! ꯑꯣꯖꯥ! ꯑꯣꯖꯥ ꯃꯥꯏꯕ! ꯑꯃꯥꯏꯕ ꯂꯥꯛꯄ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯥꯁꯨ ꯃꯈꯣꯏꯅ ꯂꯥꯛꯄ ꯑꯗꯨ ꯎꯔꯦ꯫ ꯇꯔꯥꯝ ꯇꯔꯥꯝꯅ ꯀꯧꯁꯤꯜꯂꯤ꯫ ꯏꯕꯦꯝ ꯃꯈꯣꯏ ꯂꯥꯛꯑꯦꯗꯅ ꯂꯥꯎ ꯂꯥꯎ ꯀꯥꯈꯠꯂꯣ ꯁꯦ ꯁꯤꯗ ꯆꯪꯁꯤꯜꯂꯒ ꯐꯝꯃꯨ꯫ ꯍꯥꯟꯅ ꯃꯈꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤꯔꯥ ꯍꯥꯟꯅ ꯐꯝꯐꯝ ꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯁꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯤꯅꯥꯠ ꯌꯥꯎꯗꯅ ꯇꯞꯅ ꯀꯥꯈꯠꯂꯤ ꯑꯗꯨꯒ ꯊꯥꯔꯤꯕ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯊꯔꯒ ꯂꯩ꯫ ꯃꯈꯣꯏꯒ ꯃꯥꯌꯣꯛꯅꯕꯗ ꯑꯃꯥꯏꯕ ꯂꯥꯛꯄ ꯐꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯗ ꯌꯦꯡꯂꯛꯏ꯫ ꯑꯃꯨꯕꯤꯅ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯔꯛꯏ꯫ ꯑꯣꯖꯥ ꯃꯥꯏꯕ, ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯑꯩꯒꯤ ꯏꯃꯧꯅꯤ꯫ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕ ꯑꯁꯤ ꯑꯩꯒꯤ ꯏꯃꯧ ꯑꯁꯤ ꯃꯆꯥ ꯎꯗꯕ ꯐꯅ ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯑꯣꯖꯥꯒꯤ ꯊꯧꯖꯥꯜꯗꯒꯤ ꯑꯩꯒꯤ ꯏꯃꯧ ꯑꯁꯤꯗꯒꯤ ꯏꯁꯨ ꯑꯃꯈꯛ ꯃꯅꯦꯝ ꯑꯩꯉꯣꯟꯗ ꯈꯨꯗꯣꯜ ꯑꯃꯨꯛꯇ ꯇꯝꯍꯟꯕꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯕꯤ ꯍꯥꯏꯐꯦꯠ ꯈꯨꯔꯨꯝꯃꯤ꯫ ꯑꯃꯥꯏꯕ ꯂꯥꯛꯄꯅ ꯏꯕꯦꯝꯃ ꯍꯧꯒꯠꯂꯨ ꯍꯧꯒꯠꯂꯨ ꯇꯧꯍꯩꯗꯦ꯫ ꯑꯃꯨꯕꯤ ꯍꯥꯟꯅ ꯃꯥꯒꯤ ꯐꯝꯐꯝꯗꯨꯗ ꯆꯪꯁꯤꯜꯂꯒ ꯐꯝꯂꯒ ꯆꯨꯝꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯃꯄꯤꯁꯨ ꯇꯥꯕꯒꯨꯝꯅ ꯇꯧꯔꯦ꯫ ꯐꯤꯖꯤ ꯑꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯅꯞꯊꯣꯛꯏ꯫ ꯑꯃꯥꯏꯕ ꯂꯥꯛꯄ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯃꯤꯠ ꯑꯗꯨ ꯂꯩꯕꯥꯛ ꯃꯈꯥꯗ ꯑꯌꯦꯡꯕ ꯑꯃꯗ ꯆꯨꯝꯗ꯭ꯔꯤꯡ ꯌꯦꯡꯂꯒ ꯂꯩ꯫ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯀꯣꯛ ꯑꯗꯨ ꯍꯥꯏꯔꯞ ꯅꯣꯝꯃꯤ ꯑꯗꯨꯒ ꯃꯆꯤꯟ ꯁꯨꯡꯂꯦꯡ ꯂꯦꯡꯗꯕꯤꯗ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯀꯩꯁꯨ ꯍꯥꯏꯗꯦ꯫ ꯑꯃꯥꯏꯕ ꯂꯥꯛꯄ ꯑꯗꯨ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯏ꯫ ꯊꯕꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯪꯂꯛꯄꯅꯤ꯫ ꯏꯕꯦꯝꯃ, ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯩ ꯀꯧꯏ? ꯊꯕꯥ ꯀꯧꯏ ꯑꯣꯖꯥ꯫ ꯊꯕꯥ꯫ ꯏꯕꯨꯡꯉꯣ ꯑꯁꯤꯒꯤꯅ ꯀꯔꯤ ꯍꯥꯏꯕ? ꯇꯣꯝꯊꯤꯟ ꯍꯥꯏꯕꯅꯤ ꯑꯣꯖꯥ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯊꯕꯥꯗ ꯑꯃꯨꯛ ꯍꯪꯂꯛꯏ꯫ ꯏꯕꯦꯝꯃ, ꯅꯪ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯄꯣꯛꯏꯀꯣ? ꯍꯣꯏ ꯑꯣꯖꯥ꯫ ꯑꯃꯥꯏꯕ ꯂꯥꯛꯄ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯃꯀꯣꯛ ꯑꯗꯨ ꯍꯥꯏꯔꯛꯏ꯫ ꯌꯥꯔꯔꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯃꯈꯣꯏ ꯑꯍꯨꯝ ꯃꯤꯍꯨꯟ ꯑꯗꯣ ꯗꯪ ꯗꯪ ꯆꯣꯡꯉꯤ꯫ ꯑꯃꯨꯕꯤꯅ ꯉꯥꯏꯉꯝꯗꯅ ꯍꯪꯉꯤ꯫ ꯑꯣꯖꯥ, ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯔꯤꯕꯅꯣ? ꯏꯆꯥꯁꯥ, ꯅꯈꯣꯏ ꯁꯥꯎꯒꯅꯨ꯫ ꯏꯆꯥ ꯅꯨꯄꯤ ꯑꯁꯤꯒꯤ ꯂꯥꯏꯕꯛꯇ ꯄꯥꯔꯤ ꯏꯃꯣꯝ ꯑꯃꯠꯇ ꯁꯥꯠꯇꯦ꯫ ꯑꯩꯅ ꯐꯅ ꯌꯥꯝꯅ ꯍꯣꯠꯅꯔꯕꯁꯨ ꯃꯁꯤꯗꯤ ꯑꯩ ꯉꯝꯂꯣꯏ꯫ ꯑꯣꯖꯥ, ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯄꯥꯝꯕꯩ ꯑꯃꯠꯇ ꯂꯩꯔꯔꯣꯏꯗ꯭ꯔꯥ? ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯁꯦꯝꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯏꯕꯦꯝꯃ꯫ ꯃꯄꯣꯛꯉꯩꯗꯒꯤ ꯑꯣꯏꯔꯛꯄꯅꯤ꯫ ꯃꯁꯤꯗꯤ ꯑꯩꯅ ꯁꯦꯝꯗꯣꯛꯄ ꯉꯝꯂꯔꯣꯏ꯫ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯊꯕꯥ ꯃꯄꯤ ꯏꯔꯥ ꯆꯦꯔꯛꯂꯒ ꯅꯤꯛ ꯅꯤꯛ ꯂꯥꯎꯕ ꯈꯣꯟꯐꯝꯗ ꯑꯣꯖꯥ, ꯑꯩꯁꯦ ꯏꯆꯥ ꯁꯨꯡꯌꯥꯎ ꯌꯥꯎꯔꯔꯣꯏꯗ꯭ꯔꯣ? ꯑꯁꯥꯎꯗ꯭ꯔꯦ ꯏꯕꯦꯝꯃ꯫ ꯅꯈꯣꯏꯅ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯒꯦ ꯍꯥꯏꯔꯕꯁꯨ ꯌꯦꯡꯂꯨꯆꯣ꯫ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯁꯤ ꯑꯩꯅ ꯁꯦꯝꯗꯣꯛꯄ ꯉꯝꯂꯔꯣꯏ꯫ ꯑꯃꯨꯕꯤ ꯋꯥꯈꯜ ꯋꯥꯅ ꯑꯣꯖꯥ, ꯑꯁꯨꯝꯅ ꯋꯥꯐꯝ ꯀꯌꯥ ꯑꯃꯁꯨ ꯇꯥꯛꯄꯤꯔꯦ꯫ ꯑꯗꯨꯗꯤ ꯑꯣꯖꯥ, ꯑꯩꯈꯣꯏ ꯑꯃꯨꯛ ꯂꯦꯡꯅꯕ ꯇꯧꯔꯒꯦ꯫ ꯃꯈꯣꯏ ꯀꯩꯀꯩꯅꯣ ꯈꯔ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯑꯃꯨꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯏꯃꯛ ꯃꯛꯁꯤꯜꯂꯤ꯫ ꯃꯥꯗ ꯅꯠꯇꯦ, ꯃꯆꯥ ꯃꯃꯧꯒꯤ ꯃꯥꯏꯊꯣꯡꯁꯨ ꯃꯛꯁꯤꯜꯂꯤ꯫ ꯃꯥꯅ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯃꯆꯥ ꯃꯃꯧ ꯑꯁꯤꯕꯨ ꯊꯦꯝꯅꯤꯡꯕꯅꯤ, ꯅꯣꯛꯄ ꯄꯥꯝꯕꯅꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯋꯥꯈꯜꯗꯨ ꯈꯔꯗ ꯑꯣꯏꯔꯁꯨ ꯅꯨꯡꯉꯥꯏꯅꯕ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯐꯥꯎꯕ ꯑꯁꯦꯡꯕ ꯃꯤꯅꯣꯛ ꯑꯗꯨ ꯅꯣꯛꯄ ꯉꯝꯗ꯭ꯔꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡꯗꯣ ꯇꯣꯝꯊꯤꯟꯅ ꯈꯔ ꯆꯦꯟ ꯆꯣꯡ ꯇꯧꯗꯨꯅ ꯆꯥꯛ ꯊꯣꯡꯉꯤ꯫ ꯑꯗꯨꯕꯨ ꯆꯥꯕꯗꯤ ꯀꯅꯥꯅ ꯆꯥꯒꯅꯤ? ꯀꯅꯥ ꯑꯃꯠꯇ ꯊꯣꯡꯂꯤꯕ ꯆꯥꯛ ꯑꯗꯨꯕꯨ ꯆꯥꯗ꯭ꯔꯤ꯫ ꯇꯣꯝꯊꯤꯟꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯋꯥꯈꯜ ꯈꯔ ꯆꯥꯎꯊꯣꯛꯄ ꯉꯝꯕꯒꯤ ꯅꯨꯄꯤ ꯑꯅꯤꯁꯤꯕꯨ ꯇꯥꯏꯁꯤꯟꯕꯒꯤ ꯋꯥꯅꯤ꯫ ꯃꯍꯥꯛꯁꯨ ꯃꯀꯣꯛ ꯑꯁꯤ ꯌꯥꯝꯅ ꯁꯥꯔꯕꯅꯤ꯫ ꯃꯥꯁꯨ ꯑꯗꯨꯃꯛ ꯑꯍꯤꯡ ꯑꯗꯣ ꯆꯥꯛ ꯆꯥꯗ꯭ꯔꯤ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕ ꯅꯨꯃꯤꯠꯅꯤ꯫ ꯉꯔꯥꯡꯗꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯅꯗꯕ ꯑꯗꯨ ꯍꯟꯅꯗ꯭ꯔꯤ꯫ ꯋꯥ ꯀꯔꯤꯃꯠꯇ ꯍꯥꯏꯅꯗꯦ꯫ ꯊꯕꯥꯗꯤ ꯉꯔꯥꯡꯗꯒꯤ ꯂꯣꯟꯅ ꯂꯣꯟꯅ ꯀꯞꯄꯗ ꯃꯀꯣꯛꯀ ꯂꯣꯏꯅ ꯆꯤꯛꯂꯦ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒ ꯆꯥꯛ ꯆꯥꯈꯤꯗꯕꯒ ꯄꯥꯗꯨꯅ ꯊꯕꯥꯗꯣ ꯑꯅꯥꯕ ꯑꯣꯏꯔꯦ꯫ ꯊꯕꯥ ꯐꯃꯨꯡꯗ ꯍꯤꯞꯄꯣꯏ ꯐꯝꯕꯣꯏ ꯇꯧꯔꯒ ꯂꯩ꯫ ꯀꯥ ꯑꯗꯨꯗ ꯃꯊꯟꯇꯅꯤ ꯂꯩꯔꯤꯕ꯫ ꯋꯥꯈꯜ ꯑꯗꯨꯁꯨ ꯃꯑꯣꯟ ꯃꯑꯣꯟ ꯈꯜꯂꯛꯏ꯫ ꯃꯤꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯑꯩꯅ ꯁꯨꯝ ꯂꯩꯁꯤꯜꯂꯤꯁꯤ ꯀꯩꯒꯤꯅꯣ? ꯃꯤꯒꯤ ꯅꯨꯡꯉꯥꯏꯕ ꯑꯩꯅ ꯄꯤꯕ ꯉꯝꯕꯁꯨ ꯅꯠꯇꯕ ꯑꯋꯥꯕ ꯍꯥꯞꯄꯒꯤ ꯁꯔꯨꯛ ꯈꯛꯇꯅꯤ ꯑꯩꯅ ꯑꯣꯏꯔꯤꯁꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯐꯅꯕ ꯏꯃꯥꯅ ꯍꯥꯏꯕ ꯋꯥ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯣꯏꯔꯅꯤ꯫ ꯑꯩꯅ ꯅꯨꯡꯉꯥꯏꯕ ꯄꯤꯕ ꯉꯝꯗ꯭ꯔꯕ ꯏꯃꯨꯡ ꯑꯁꯤꯗꯤ ꯑꯩꯒꯤꯅꯤ ꯍꯥꯏꯗꯨꯅ ꯀꯟꯁꯤꯜꯂꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ꯫ ꯑꯩꯁꯦ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯄꯤꯛꯄꯖꯥꯠꯅꯤꯀꯣ꯫
ꯑꯣꯏꯔꯔꯣꯏ ꯈꯪꯂꯕ ꯑꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯁꯦ ꯀꯅꯥ ꯑꯃꯠꯇꯒꯤ ꯑꯣꯏꯍꯟꯅꯤꯡꯗꯦ ꯑꯩꯁꯦ ꯄꯨꯛꯆꯦꯜꯗꯤ ꯑꯣꯈꯥꯛ ꯄꯤꯛꯄ ꯖꯥꯠꯅꯤ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯩꯒꯤ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯑꯁꯤꯅ ꯌꯥꯔꯔꯣꯏ ꯏꯃꯨꯡ ꯑꯁꯤꯒꯤ ꯅꯨꯡꯉꯥꯏꯅꯕ ꯑꯃꯗꯤ ꯏꯃꯥꯒꯤ ꯅꯤꯡꯕꯁꯨ ꯊꯨꯡꯅꯕ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯌꯥꯅꯕꯅ ꯄꯨꯝꯅꯃꯛꯀꯤ ꯑꯐꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯣꯝꯊꯤꯟ ꯆꯪꯂꯛꯏ ꯆꯝꯐꯨꯠ ꯈꯔꯁꯨ ꯃꯈꯨꯠꯇ ꯄꯥꯏꯔꯛꯏ ꯇꯣꯝꯊꯤꯟ ꯆꯪꯂꯛꯅ ꯁꯦ ꯆꯝꯐꯨꯠꯁꯦ ꯈꯔ ꯆꯥꯁꯤꯟꯁꯤ ꯆꯥꯛꯁꯨ ꯆꯥꯎ ꯍꯥꯏꯕ ꯌꯥꯗꯦ ꯆꯝꯐꯨꯠꯁꯦ ꯆꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯤꯁꯦ ꯆꯝꯐꯨꯠ ꯆꯥꯕ ꯑꯗꯨ ꯊꯕꯥꯅꯤꯡꯉꯥꯏ ꯇꯧꯔꯨꯗ꯭ꯔꯦ ꯆꯥꯅꯤꯡꯕꯗꯤ ꯐꯥꯎꯗꯦ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯅꯝꯐꯨꯗ ꯈꯔꯗꯤ ꯆꯥꯁꯤꯟꯈ꯭ꯔꯦ ꯃꯥꯅ ꯐꯅ ꯆꯥꯅꯤꯡꯗ꯭ꯔꯕꯁꯨ ꯇꯣꯝꯊꯤꯟꯅ ꯆꯥꯁꯤꯜꯂꯨ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡ ꯆꯥꯁꯤꯜꯂꯤ ꯆꯝꯐꯨꯠ ꯑꯗꯨꯗꯤ ꯅꯝꯐꯨꯗ ꯂꯣꯏꯅꯕ ꯆꯥꯈ꯭ꯔꯦ ꯑꯗꯨ ꯎꯕꯗ ꯇꯣꯝꯊꯤꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯣ ꯑꯗꯨꯅꯤꯗꯅ ꯑꯗꯨꯃꯥꯏꯅ ꯆꯥꯔꯗꯤ ꯅꯁꯥꯗꯣ ꯈꯔ ꯀꯟꯈꯠꯂꯛꯑꯣꯏꯗ꯭ꯔꯗꯣ ꯆꯝꯐꯨꯠ ꯍꯥꯞꯂꯛꯄ ꯀꯣꯟꯗꯣ ꯇꯣꯝꯊꯤꯟꯅ ꯊꯕꯥꯒꯤ ꯃꯈꯨꯠꯇꯒꯤ ꯂꯧꯔꯒ ꯊꯝꯈ꯭ꯔꯦ ꯇꯣꯝꯊꯤꯟ ꯑꯃꯨꯛꯀ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯅꯁꯥꯗꯣ ꯈꯔ ꯅꯨꯡꯉꯥꯏꯔꯕꯣ ꯊꯕꯥꯅ ꯇꯞꯅ ꯈꯨꯝꯂꯛꯄꯅꯤ ꯇꯣꯝꯊꯤꯟ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯐꯔꯅꯤ ꯅꯥꯕ ꯍꯦꯛ ꯐꯕꯒꯅꯦ ꯏꯃꯥꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯏꯆꯦ ꯍꯣꯏꯔꯣꯝꯗ ꯑꯝꯇ ꯀꯣꯏꯊꯣꯛꯎꯁꯤ ꯁꯍꯔꯗ ꯀꯩꯅꯣ ꯅꯣꯏꯒꯤ ꯑꯄꯥꯝꯕ ꯂꯩꯕꯗꯣ ꯌꯦꯡꯉꯒ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯇꯧꯔꯨꯁꯤ ꯀꯨꯏꯔꯦ ꯑꯩꯈꯣꯏꯅ ꯁꯍꯔꯂꯣꯝꯗꯒ ꯆꯠꯈꯤꯗꯕꯁꯦ ꯊꯕꯥ ꯇꯣꯝꯊꯤꯟꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯃꯀꯣꯛꯇ ꯆꯪꯗ꯭ꯔꯦ ꯃꯥꯒꯤ ꯃꯀꯣꯛꯇ ꯎꯡꯂꯒ ꯂꯩꯔꯤꯕ ꯋꯥꯈꯜꯗꯨ ꯑꯣꯏꯅ ꯇꯞꯅ ꯍꯧꯗꯣꯔꯛꯏ ꯑꯩ ꯋꯥ ꯑꯃꯠꯇ ꯍꯥꯏꯖꯒꯦ ꯍꯥꯏꯌꯨ ꯑꯃꯨꯛ ꯀꯣꯏꯊꯣꯛꯇ꯭ꯔꯁꯨ ꯀꯩꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ ꯑꯩꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯦ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯜꯂꯕ ꯃꯇꯨꯡꯗ ꯋꯥꯁꯦ ꯍꯧꯗꯣꯛꯏꯅꯦ ꯑꯗꯨꯕꯨ ꯀꯩꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯈꯜꯂꯤꯗꯨꯕꯨ ꯑꯔꯥꯏꯕ ꯋꯥꯗꯤ ꯑꯣꯏꯔꯝꯃꯣꯏ ꯁꯠ ꯍꯥꯏꯔꯛꯑꯣꯁꯦ ꯍꯥꯟꯅ ꯌꯥꯅꯤ ꯍꯥꯏꯕ ꯊꯥꯖꯕ ꯑꯃ ꯄꯤꯕꯤꯔꯕꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯅꯪꯅ ꯍꯥꯏꯕ ꯋꯥꯗ ꯑꯩꯅ ꯌꯥꯗꯕ ꯀꯔꯤꯕꯨ ꯌꯥꯎꯒꯦ ꯍꯥꯏꯗꯦ ꯍꯥꯏꯌꯨꯅꯦ ꯌꯥꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯔꯒ ꯂꯩꯔꯕꯅꯦ ꯑꯩꯗꯤ ꯏꯃꯥꯅ ꯍꯥꯏꯕ ꯂꯨꯍꯣꯡꯕꯗꯣ ꯍꯣꯡꯅꯕ ꯇꯧꯔꯁꯤ ꯇꯣꯝꯊꯤꯟ ꯏꯍꯥ ꯍꯔꯥꯎꯔꯝꯕ ꯃꯥꯏꯊꯣꯡ ꯑꯗꯣ ꯍꯟꯖꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯅꯪ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯩꯅꯣꯕ ꯅꯪ ꯋꯥꯈꯜ ꯌꯥꯝ ꯈꯜꯂꯕ ꯃꯥꯜꯂꯦ ꯁꯦ ꯉꯥꯏꯍꯥꯛ ꯇꯨꯝꯂꯒ ꯄꯣꯊꯥꯎꯁꯤ ꯑꯩ ꯇꯨꯝꯒꯦ ꯄꯣꯠꯁꯨ ꯄꯣꯊꯥꯒꯦ ꯑꯗꯣ ꯂꯨꯍꯣꯡꯂꯁꯤ ꯊꯕꯥ ꯁꯦ ꯅꯪ ꯄꯣꯊꯥꯎꯁꯦ ꯋꯥꯈꯜꯕꯨ ꯑꯗꯨ ꯍꯦꯟꯖꯤꯟꯅ ꯈꯟꯕ ꯍꯧꯅꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤꯁꯦ ꯃꯤ ꯂꯣꯏꯅꯃꯛꯇ ꯊꯣꯛꯏꯅꯦ ꯑꯩꯈꯣꯏ ꯈꯛꯇ ꯅꯠꯇꯦ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯗꯨꯅ ꯏꯆꯥ ꯑꯃ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯏꯁꯣꯔꯗ ꯊꯥꯖꯕ ꯊꯝꯃꯣ ꯏꯁꯣꯔꯗ ꯊꯥꯖꯕ ꯊꯝꯂꯤꯕ ꯃꯈꯩ ꯑꯩꯗꯣ ꯑꯋꯥꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ ꯏꯃꯥꯁꯦ ꯑꯩꯅ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯃꯥꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯩꯕꯨꯁꯨ ꯑꯄꯣꯛꯄ ꯃꯆꯥꯒꯨꯝꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤ ꯑꯗꯨꯕꯨ ꯑꯩꯅ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯏꯃꯥꯒꯤ ꯃꯄꯨꯛꯅꯤꯡ ꯄꯦꯜꯍꯟꯕꯗꯤ ꯑꯩ ꯉꯝꯗ꯭ꯔꯤ ꯏꯃꯥꯒꯤ ꯃꯃꯤꯠꯇ ꯃꯁꯨ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯎꯍꯟꯕ ꯉꯝꯗꯦ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯧꯁꯦ ꯑꯩꯅꯤ ꯍꯥꯏꯗꯨꯅ ꯂꯦꯞꯂꯨꯕꯒꯤ ꯑꯩꯒꯤ ꯍꯛ ꯂꯩꯇ꯭ꯔꯦ ꯅꯨꯡꯉꯥꯏꯕ ꯄꯤꯕ ꯉꯝꯗꯕ ꯑꯩꯗꯤ ꯑꯋꯥꯕꯁꯨ ꯄꯤꯕ ꯄꯥꯝꯗꯦ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯃꯨꯡꯒꯤ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯀꯣꯛꯑꯅꯤ ꯊꯕꯥ ꯆꯩꯆꯪ ꯄꯇꯪꯗ ꯌꯥꯝ ꯉꯥꯡꯒꯅꯨ ꯑꯩ ꯁꯥꯎꯔꯛꯀꯅꯤ ꯁꯥꯎ ꯍꯥꯏꯕ ꯅꯠꯇꯦ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯕꯅꯦ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯗꯕ ꯊꯕꯛ ꯑꯃ ꯅꯪꯅ ꯇꯧ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯦ ꯄꯥꯝꯗ꯭ꯔꯕꯁꯨ ꯄꯥꯝꯕ ꯇꯥꯔꯦꯗꯅ ꯅꯤꯡꯉꯥꯏ ꯇꯧꯒꯅꯨ ꯊꯕꯥ ꯏꯁꯣꯔꯗ ꯊꯥꯖꯕ ꯊꯝꯃꯣ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯑꯃ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯅꯪꯅ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯟꯕꯒꯤꯅꯤ ꯀꯩꯝꯇ ꯇꯧꯔꯣꯏ ꯍꯣꯏ ꯑꯩꯒꯤꯁꯦ ꯅꯤꯡꯉꯥꯏ ꯑꯣꯏꯅ ꯂꯧꯔꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯑꯩꯅ ꯃꯃꯥꯡꯗ ꯅꯤꯈꯤꯕ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯉꯁꯤꯒꯤ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯌꯦ ꯉꯁꯤꯒꯤ ꯑꯩꯒꯤ ꯅꯤꯡꯉꯥꯏꯁꯦ ꯑꯝꯇ ꯌꯥꯕꯤꯌꯨ ꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗꯤ ꯑꯩ ꯀꯩꯝꯇ ꯍꯥꯏꯔꯨꯏ ꯌꯥꯔꯦ ꯇꯣꯛꯑꯁꯤ ꯄꯣꯊꯥꯅꯕ ꯇꯧꯔꯣ ꯑꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯇꯣꯝꯊꯤꯟ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯂꯛꯂꯦ ꯊꯕꯥ ꯃꯄꯤ ꯇꯞꯅ ꯇꯥꯔꯛꯏ ꯑꯗꯨꯕꯨ ꯁꯠ ꯇꯩꯊꯣꯛꯂꯒ ꯊꯃꯣꯏ ꯀꯟꯕꯤ ꯑꯃꯒꯤ ꯃꯇꯧꯒꯨꯝꯅ ꯂꯩꯈ꯭ꯔꯦ ꯁꯣꯝꯗ ꯇꯣꯝꯊꯤꯟ ꯃꯥꯅ ꯊꯣꯛꯂꯛꯄꯗ ꯃꯃꯥ ꯑꯗꯨ ꯃꯌꯥꯏ ꯀꯥꯗ ꯂꯩꯔꯝꯃꯤ ꯃꯃꯤꯠꯇ ꯐꯤꯖꯤ ꯑꯗꯨꯅ ꯅꯞꯊꯣꯛꯏ
ꯇꯣꯝꯊꯤꯟꯁꯨ ꯈꯣꯡꯊꯥꯡ ꯑꯗꯨ ꯑꯁꯨꯝ ꯇꯞꯊꯔꯛꯏ ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯃꯤ ꯃꯈꯨꯠꯅ ꯈꯨꯔꯨꯗ ꯅꯝꯂꯒ ꯃꯈꯨꯠ ꯑꯅꯤꯅ ꯅꯣꯟꯊꯔꯛꯏꯕ ꯃꯀꯣꯛ ꯑꯗꯨꯗ ꯉꯥꯛꯂꯒ ꯌꯥꯝꯅ ꯃꯊꯥ ꯁꯥꯕ ꯐꯤꯕꯝ ꯑꯃꯗꯅꯤ ꯉꯁꯤꯗꯤ ꯏꯊꯥ ꯊꯥꯖꯗꯅ ꯑꯃꯨꯕꯤ ꯑꯗꯣ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯏꯃꯧꯗꯤ ꯆꯝꯐꯨꯠꯇꯣ ꯈꯔ ꯆꯥꯍꯧꯔꯕ꯭ꯔꯥ ꯇꯣꯝꯊꯤꯟ ꯈꯨꯝꯗꯦ ꯃꯥꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯜꯂꯒ ꯂꯩ ꯑꯃꯨꯕꯤ ꯋꯥꯗꯨ ꯃꯈꯥ ꯇꯞꯅ ꯇꯥꯔꯛꯏ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯏꯃꯧꯁꯦ ꯌꯥꯝꯅ ꯐꯩ ꯑꯁꯨꯛ ꯌꯥꯝꯅ ꯃꯕꯨꯛ ꯇꯞꯄ ꯑꯁꯨꯛ ꯌꯥꯝꯅ ꯐꯕ ꯀꯠꯊꯣꯛꯄ ꯍꯩꯕ ꯑꯩꯒꯤ ꯏꯃꯧꯁꯦ ꯃꯔꯥꯏꯕꯛꯁꯨ ꯑꯈꯛ ꯊꯤꯔꯦ ꯏꯁꯣꯔ ꯃꯥꯁꯨ ꯃꯥꯒꯤ ꯂꯤꯂꯥꯈꯛ ꯅꯨꯡꯉꯥꯏꯅꯕ ꯁꯤꯟꯕ꯭ꯔꯥ ꯈꯪꯗꯦ ꯏꯃꯥꯁꯨ ꯉꯥꯏꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯨꯅ ꯏꯃꯧꯗ ꯎꯠꯂꯣꯏꯗꯕ ꯏꯌꯣꯡ ꯏꯇꯧ ꯀꯌా ꯑꯃ ꯎꯠꯈ꯭ꯔꯦ ꯏꯕꯨꯡꯉꯣ ꯁꯤꯒꯤ ꯋꯥꯁꯤ ꯇꯣꯛꯂꯁꯤ ꯇꯣꯝꯊꯤꯟ ꯋꯥ ꯉꯥꯡꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ ꯑꯃꯨꯕꯤ ꯃꯈꯥ ꯇꯥꯔꯛꯏ ꯏꯃꯧꯒꯤ ꯑꯋꯥꯕꯁꯨ ꯀꯣꯛꯍꯜꯂꯁꯤ ꯏꯆꯥꯅ ꯄꯥꯝꯗꯕ ꯊꯕꯛꯇ ꯏꯃꯥ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯟꯅ ꯇꯠꯂꯔꯣꯏ ꯏꯃꯥꯁꯨ ꯋꯥꯈꯜ ꯍꯣꯡꯂꯒꯦ ꯉꯁꯥꯏ ꯃꯈꯩ ꯍꯥꯏꯔꯛꯏꯕ ꯋꯥ ꯑꯁꯤꯅꯗꯤ ꯊꯕꯥꯅ ꯍꯥꯏꯕ ꯉꯥꯡꯕ ꯑꯗꯣ ꯑꯃꯨꯕꯤ ꯇꯥꯍꯧꯔꯦ ꯇꯥꯛꯄꯅꯤ ꯇꯣꯝꯊꯤꯟ ꯍꯧꯖꯤꯛꯁꯨ ꯋꯥ ꯉꯥꯡꯗꯦ ꯑꯃꯨꯕꯤꯁꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ ꯃꯍꯥꯛꯁꯨ ꯑꯅꯝ ꯀꯟꯕ ꯍꯥꯏꯕꯗꯨꯅꯤ ꯃꯆꯥꯅ ꯑꯉꯥꯡ ꯑꯃ ꯌꯣꯛꯅꯕ ꯍꯥꯏꯗꯨꯅ ꯁꯤꯟꯕꯗ ꯃꯥꯅ ꯁꯥꯒꯩꯒꯤ ꯏ ꯅꯠꯇꯦ ꯃꯤꯒꯤ ꯃꯆꯥ ꯀꯔꯤꯒꯤ ꯌꯣꯛꯀꯗꯧꯔꯤꯕꯅꯣ ꯃꯤꯒꯤ ꯃꯤꯅꯣꯛ ꯆꯪꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯌꯥꯗꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯧꯅ ꯑꯁꯨꯛ ꯌꯥꯝꯅ ꯂꯨꯕ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯕꯗꯤ ꯉꯝꯂꯒ ꯃꯥꯅ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯤꯒꯤ ꯃꯤꯅꯣꯛ ꯀꯤꯕꯒꯤ ꯈꯛ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯋꯥꯕ ꯑꯁꯤ ꯑꯗꯨꯃꯛ ꯌꯦꯡꯂꯒ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯅ ꯃꯁꯥꯅ ꯈꯜꯂꯤ ꯋꯥꯈꯜ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯃꯨꯕꯤ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯏ ꯌꯦꯡꯉꯣꯏ ꯅꯪꯅ ꯍꯥꯏꯕ ꯅꯃꯥꯟꯅꯕꯒꯤ ꯃꯆꯥ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯏꯁꯨ ꯑꯣꯏꯅ ꯌꯨꯝꯁꯤꯗ ꯄꯨꯔꯛꯎ ꯑꯗꯨꯒ ꯃꯣꯏꯒꯤ ꯁꯦꯜ ꯑꯆꯤꯟꯕ ꯍꯥꯏꯕꯗꯣ ꯀꯌꯥꯅꯣ ꯃꯣꯏꯅ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯄꯤꯈꯣ ꯆꯠꯂꯣ ꯍꯧꯖꯤꯛꯃꯛ ꯑꯉꯥꯡꯗꯣ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯄꯨꯔꯛꯎ ꯇꯣꯝꯊꯤꯟ ꯃꯃꯥꯗ ꯌꯦꯡꯉꯤ ꯑꯃꯨꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤ ꯑꯗꯨꯒ ꯆꯠꯂꯣ ꯅꯪ ꯍꯧꯖꯤꯛ ꯀꯩꯗꯧꯔꯤꯒꯦ ꯑꯩꯒꯤ ꯏꯁꯨꯗꯣ ꯌꯨꯝꯁꯤꯗ ꯄꯨꯔꯛꯎ ꯊꯥ 5 ꯊꯦꯡꯊꯔꯦ ꯑꯩꯒꯤ ꯏꯁꯨꯅ ꯌꯨꯝ ꯑꯁꯤꯗ ꯆꯪꯂꯛꯀꯗꯕ ꯆꯠꯂꯣ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯏꯁꯨ ꯂꯧꯔꯨꯁꯣ ꯇꯣꯝꯊꯤꯟ ꯉꯁꯥꯏ ꯃꯈꯩ ꯐꯨꯟꯒꯠꯂꯝꯕ ꯃꯌꯥꯝ ꯑꯗꯨ ꯃꯃꯥꯅ ꯃꯥꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯔꯤꯕ ꯃꯈꯨꯠ ꯑꯗꯣ ꯆꯦꯖꯦꯠ ꯃꯈꯨꯠ ꯑꯅꯤ ꯆꯪꯂꯒ ꯄꯥꯏꯔꯒ ꯃꯆꯤꯟ ꯃꯌꯥꯗ ꯊꯝꯗꯨꯅ ꯀꯞꯄꯤ ꯑꯉꯥꯡ ꯑꯁꯤ ꯍꯦꯛ ꯄꯣꯛꯄꯒ ꯂꯧꯅꯕ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯗꯕꯗꯒꯤ ꯊꯥ 4-5ꯗꯤ ꯊꯦꯡꯊꯔꯦ ꯑꯃꯨꯕꯤꯅ ꯆꯠꯂꯨ ꯆꯠꯂꯨ ꯍꯥꯏꯅ ꯍꯟꯖꯤꯟꯅ ꯍꯥꯏꯔꯛꯂꯦ ꯇꯣꯝꯊꯤꯟꯁꯨ ꯃꯃꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯃꯥꯗ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯝꯂꯒ ꯊꯕꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯊꯕꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯕ ꯑꯗꯣ ꯃꯃꯥꯅ ꯍꯥꯏꯔꯛꯄ ꯄꯥꯎꯗꯣ ꯇꯣꯝꯊꯤꯟꯅ ꯇꯝꯕꯗꯒꯤ ꯃꯗꯨ ꯇꯥꯔꯨꯕꯗ ꯊꯥꯖꯗꯕꯅ ꯂꯣꯏꯔꯦ ꯋꯥꯈꯜ ꯍꯣꯡꯒꯟꯗꯕ ꯃꯔꯤꯟ ꯈꯥꯕ ꯑꯃꯨꯕꯤꯅ ꯍꯥꯏꯔꯛꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯕ ꯄꯨꯝꯕ ꯂꯣꯏꯅ ꯐꯔꯦ ꯃꯍꯥꯛ ꯌꯥꯝꯅꯗꯤ ꯆꯠꯅꯤꯡꯉꯤ ꯑꯗꯨꯕꯨ ꯃꯁꯥꯗꯣ ꯍꯧꯖꯤꯛ ꯃꯍꯥꯛ ꯂꯦꯞꯄ ꯐꯥꯎꯕ ꯆꯨꯝꯅ ꯂꯦꯞꯄ ꯉꯝꯗ꯭ꯔꯤ ꯑꯗꯨꯅ ꯑꯔꯩꯕ ꯁꯦꯟ ꯃꯌꯥꯝ ꯑꯃ ꯄꯨꯔꯒ ꯇꯣꯝꯊꯤꯟ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯏ ꯇꯣꯝꯊꯤꯟꯅ ꯍꯦꯛ ꯍꯥꯏꯕꯒ ꯃꯈꯣꯏꯁꯨ ꯑꯉꯥꯡ ꯑꯗꯨꯗꯤ ꯄꯤꯔꯛꯇꯦ ꯑꯗꯨꯕꯨ ꯇꯣꯝꯊꯤꯟꯒꯤ ꯏꯃꯨꯡꯅ ꯇꯥꯔꯤꯕ ꯑꯋꯥꯕ ꯑꯃꯗꯤ ꯇꯣꯝꯊꯤꯟꯒꯤ ꯃꯃꯥ ꯑꯃꯨꯕꯤꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯕꯗ ꯀꯣꯟꯅꯊꯪꯗ ꯃꯈꯣꯏꯁꯨ ꯌꯥꯔꯦ ꯀꯅꯥꯅꯕꯨ ꯅꯨꯡꯉꯥꯏꯒꯅꯤ ꯁꯦꯜꯅ ꯑꯆꯤꯟꯕ ꯍꯦꯟꯕꯒꯤꯗꯃꯛ ꯑꯄꯣꯛꯄ ꯃꯆꯥ ꯑꯁꯤꯕꯨ ꯌꯣꯟꯊꯣꯛꯂꯤꯕꯅꯤ ꯌꯣꯟꯊꯣꯛꯄ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯃꯥꯅ ꯌꯣꯟꯈꯤꯕ ꯅꯠꯇꯦ ꯇꯣꯝꯊꯤꯟꯅ ꯍꯥꯏꯖꯃꯟꯕ ꯑꯗꯨꯗ ꯇꯣꯝꯊꯤꯟꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯑꯉꯥꯡ ꯑꯁꯤ ꯄꯤꯔꯒ ꯑꯋꯥꯕ ꯀꯣꯛꯄꯤꯕꯅꯤ ꯑꯗꯨꯒ ꯇꯣꯝꯊꯤꯟꯅꯁꯨ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯑꯁꯤꯒꯤꯗꯃꯛ ꯃꯈꯣꯏꯅ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ ꯁꯦꯜꯗꯨ ꯃꯥꯅ ꯑꯃꯨꯛ ꯃꯇꯦꯡ ꯄꯥꯡꯂꯨꯕꯅꯤ ꯑꯉꯥꯡ ꯑꯗꯨꯗꯤ ꯀꯣꯟꯅ ꯅꯨꯃꯤꯗꯥꯡꯒꯨꯝꯕ ꯑꯃꯗ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨ ꯄꯨꯔꯛꯂꯦ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥ ꯑꯗꯨ ꯌꯥꯝꯅ ꯀꯞꯍꯧꯏ ꯑꯗꯨꯕꯨ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ ꯍꯥꯏꯅꯕ ꯂꯩ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯍꯦꯟꯅ ꯃꯃꯜ ꯂꯩꯍꯟꯅꯤꯡꯂꯕꯗꯤ ꯑꯇꯣꯞꯄꯒꯤ ꯄꯨꯟꯁꯤ ꯑꯃꯕꯨ ꯅꯪꯒꯤ ꯃꯔꯝꯅ ꯅꯨꯡꯉꯥꯏꯍꯟꯒꯗꯕꯅꯤ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯗꯨ ꯄꯨꯔꯛꯄꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯥꯏꯊꯣꯡ ꯑꯗꯣ ꯃꯃꯣꯟ ꯅꯣꯛꯂꯒꯇ ꯂꯩꯔꯦ ꯃꯆꯦ ꯑꯅꯤꯁꯨ ꯄꯥꯎꯗꯨ ꯇꯥꯕꯗ ꯂꯥꯞꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯏ ꯑꯉꯥꯡ ꯑꯗꯨ ꯈꯔ ꯆꯥꯎꯔꯛꯄ ꯃꯇꯝꯗꯗꯤ ꯏꯃꯥ ꯕꯕꯥ ꯕꯣꯕꯣꯛ ꯍꯥꯏꯅ ꯀꯧꯔꯦ ꯑꯃꯨꯕꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯃꯁꯨ ꯑꯗꯨ ꯃꯥꯒ ꯑꯗꯨꯃꯛ ꯂꯩꯔꯦ ꯃꯃꯥ ꯃꯄꯥꯅ ꯊꯕꯛ ꯆꯠꯈ꯭ꯔꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯁꯤ ꯃꯥꯒ ꯑꯗꯨꯝ ꯂꯣꯏꯅꯕꯅ ꯃꯥꯒꯁꯨ ꯍꯦꯟꯅ ꯑꯉꯥꯡ ꯑꯁꯤꯒ ꯆꯥꯅꯩ ꯑꯁꯨꯝꯅ ꯃꯇꯥꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯈꯜ ꯍꯣꯡꯂꯕꯗꯤ ꯄꯨꯝꯅꯃꯛ ꯐꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯈꯟꯈꯤꯕ ꯑꯁꯤꯅ ꯆꯨꯝꯃꯤ ꯍꯥꯏꯕ ꯑꯩꯒꯤꯗꯤ ꯍꯥꯏꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯍꯥꯏꯕ ꯑꯁꯦ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯅꯤꯡꯉꯤꯕ ꯀꯌꯥ ꯑꯃ ꯊꯨꯡꯂꯁꯨ ꯃꯤ ꯀꯌꯥꯒꯤ ꯅꯤꯡꯕꯗꯤ ꯅꯪꯅ ꯀꯥꯏꯍꯟꯒꯗꯧꯔꯤꯕꯅꯤ ꯂꯦꯞꯈꯤꯕ ꯋꯥꯈꯜ ꯑꯃ ꯑꯐꯕ ꯑꯣꯏꯔꯛꯅꯕꯒꯤꯗꯃꯛ
ꯍꯤꯡꯕ ꯍꯥꯏꯕ ꯑꯁꯤꯁꯨ ꯇꯉꯥꯏ ꯐꯗꯕ ꯄꯨꯟꯁꯤꯒꯤ ꯃꯆꯜ ꯑꯃꯅꯤ꯫ ꯃꯁꯤꯃꯛꯅ ꯇꯥꯟꯖꯥ ꯈꯪꯗꯅ ꯑꯍꯦꯟꯕ ꯄꯥꯝꯂꯆꯣ ꯍꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯄꯨꯝꯅꯃꯛ ꯃꯇꯥꯡ ꯇꯥꯟꯖꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯔꯛꯄ ꯉꯥꯛꯇꯅꯤ꯫ ꯑꯁꯨꯝꯅ ꯃꯔꯤꯟ ꯈꯥꯕ, ꯇꯧꯒꯦ ꯈꯟꯈꯤꯕ ꯊꯕꯛ ꯇꯧꯗꯅ ꯇꯣꯛꯇꯕ ꯑꯃꯨꯕꯤꯒꯤ ꯋꯥꯈꯜ ꯍꯣꯡꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯃꯩꯁꯥ ꯄꯨꯝꯕ ꯀꯣꯛꯇꯨꯅ ꯏꯃꯨꯡ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫